Online Manipur YouTube channel swing bir ba pum nang pu amka na taram luxury han badem na maru pa am update thamjage Myanmar Armyna Kappada Kuki am Sire Tengnopol district More subdivision ki manung chanba munmon tengda leiba Khailin mang Elias Macho by take over nupa ama Indo Myanmar border pillar number 76 amasung 75 ki marak Adulom Bihleten Center Manaktagi Myanmar gi tumurom da sanglupada Myanmar Armyna nungmaina kapsilakpada sokpadagi Surasanpur Hospital tamna pukhatpagi lambi da laikhidre hari pawasin hai Myanmar Armyna kapada soklaba Khailin mang DC romlom dagi Surasanpur Hospital tamna pubada lambi da laikhidabani marak sida ngasi numidang pung 3 minute jangkhairom tabada numidang pung 9 fawa border pillar humdraga taruk Howland 5 village kanakna leiba Myanmar maikaida PDF amasung Myanmar Army kangbu nong makeup na kre bom pokhaibi hopo makhol kaya su taba fangki hairi aduga mathang update asna Kuki taba mafam sing da haraw phongdok taba Christmas pangthok ka dawri Manipur thokle bingsa gi thodok asna maram werga tampa ki mafam sing da mamba Diwali pangthok ro matung da Kuki zona khunda mafam sing da haraw phongdok taba Christmas amadi New Year pangthok na miyam da khangan kre Kuki jogi organization am oiriba ITLF na thokpa advisory amagi matung inna hojik thokli bingsa gi thodok asigi manung da Christmas amadi New Year gi thorom da haraw phongdok lingai da khudong thiba thodok thoktana bagi damakta sem sagada bani kumai ani asida Kuki zo miyam na saksa haijana ba amadi atai makal ki nungai ba phongdok pa thorom sing pangthok pagi muta church ta icham chamna prayer tawraga loisin gedabani ITLF ki spokesperson Ginja Beljong na hai ke bada Manipur da hojik weriba pibam asida Kuki jogi frontline village sing da akiba thodok sing thoklak pa yabagi oithokpa lei loina irang asida laikhidraba miyo sing hojik su aroi ba mathu mangam pangthok tana leiri pumna masi yanglagi Christmas numit amadi New Year ta miyam na haraw bo phongdok tuna nungai thokpa to biganu madugi muhutta mahusa gumna search service to biyu numit ani asida mapanda pangthokpa thorom sing numidang phung 9 da loisin baga loina dukan sing phung 9 da thonglon biyu haiki video sing bibagi damakta mayam pum nang po muka hana thakachari anoba update ki damakta online Manipur YouTube channel na subunung sibidana subscribe to video. Thank you.